Ngasigi oiba tongan page karagi post and collection tawbagi manungda iduning thaw hairiba page asigi post amakak lokhotjaraga ahan boina miyamda kadol tamjige amadi video asibu miyang tabiribu punumakpu Loktak Mapao updates ki mekaidagi taramna okjabaga loinana ikai kumnabu utjari Republican Party gi Donald Trump gi sakarda Sina Hawks Mike Waltz na National Security Advisor Jacob Halbert na Secretary of State oikibaga loinana election mamangda promise tawkiba Republican Party gi immigration Tanthokina Bawafam Internet Security Amadi State Economic Reforms ta Hena Mai Onchin Bahaukre Kudaktagi US Immigration Khadokpa Amadi Tanthokpa Haukre Makatana Refugee Lokshin Bagi Tabaksu Kudaktagi Lepkre 2011 to 2023 Phaobda US ta Myanmar refugee 1,17,557 88.8% of total US refugee Lyriba ase extend tawdana Leirakpa adu 25 November 2025 ta Belit Loire Makatana extend Tauraroi military junta gi Makada Myanmar election su November Phaobagi manungda tawgadawri election nangnanaba Myanmar US refugees sing asi Hankigadabani Natragadi Tantholagani Myanmar military junta na hek sasan tawkibadagi pro democracy and UG PDF ta US na mateng tawbasi punna 400 millions USD sukre ikon konbada pikiba 50 millions USD adu Democrat ki Joe Biden government na approve tawkiba 121 million USD adu kaktharaga 50 millions USD kaktamak pikre US AIDS program sing kudakta lepkre housing Phaobda US AIDS program makada Myanmar refugee assistance funding 44 million USD yaukrabani maram amata pidana US AIDS program tingkiba asina Thailand Myanmar border da hangliba Myanmar refugee singi camp mapan gi mioi lak ama henbagi healthcare education food water distribution sanitation amadi basic service singa achauba problem ama mayoknare hauzik kem te leiriba Myanmar refugees sing Thailand tagi mateng ni badattaba atopa lambi leitre Myanmar masa lising humfugi Thailand tagi third party country amada resettlement tawnanaba US ki plan adusu kudakta muthatkre Myanmar student 400 ta piram amadi makhatana pigadaba US educational funding 45 million USD su kudakta block tawsinkre National Unity Government and UG Pro Democracy Movement gi office su handak thadagi PDF na control tawba sagang region ta office hangba hore fund gi problem lakwadagi NUG gi office hanglamba United States United Kingdom Norway France Czech Republic Australia amadi South Korea lamsing tamna close tawba horagani NUG gi fund nifamasi European Union khakta ngaire US na funding lep khrabani na European Union na su funding tawba waraklagani tamna lep khragani European Union gi budget tagi 2 lakhs exile NUG na annual fund panglambani hauzik Phaobda European Union na pro Myanmar democracy gi pitha ki percent asi euro 218 million henkre Donald Trump gi anoba sakar asina China gi Southeast Asia gi influential policy da space khara pire US sina tension hanthana ba policy romda mai onchilakle Sina na military junta ga yamna close oina chatminari investment khwaidagi hena chawna tawri veto power Phaobda UN da tawri US na Myanmar pro democracy da funding tawdana sum leiragadi Myanmar irang loishinaba hotnabada thengtharagani kuishilaklaga superpower countries singi achauba cold war thorakadawri military junta na su election tawnanaba plan tawrabani na Myanmar problem loishinhanba pamle military junta gi tha ahumgi manungda NUG PDF loishingani hariba adu geopolitics singa si yenglaga haiba mali Myanmar election plan ga US ta Myanmar refugee billet period kasu chanari US ka yeknaba oibasu phatte superpower country ni tawningba tawba ngame marup oibasu haitragadi thawai mangi hairiba adu asigini haibadi US na masagi interest nattaba maga loina tinariba mi yengbiramde NUG PDF ta nache victim use and throw oihoba US thajarubadagi mangta kiba laibak yamli haiba wafam pongdoli makha satarakpada kwa kaitel 360 hairiba PS asigi post amani kalokot jaraga thamjage lenga kauba state political party ama safongkre hairi politics ta yana bachatpa yaroi yana bachatpada ngasidi ngak yauri haiba CM birengi wafam phongokli ngasi ahing nongyai taki hauraga 24 hours jiribam district pumbada total shutdown lokthokre haiba DHMC gi wafam thamli Sandel da kuki nupa nupi singna border fencing tawba yaroi haiduna lambi da phamjinduna protest tawbagi mami haiba image amaga kona na thagalakli Narco terrorist sing emergency lokthokuna anti narcotic bureau linkhatnaba north east ki CM singda memorandum pishin kre haiba kokomi gi wafam phongdokli
Makha satarpada AT General Headquarter gi PRO oina thopubiriba Rubin Mangang Khwerapang gi page post am kaktang thamjage Supermass Waikhom Apokpi gi ming Waikhom Sumati Apok palai kidre Okram Suthek tagini mahakna I katliba tengoloi singda karem kathai na khiba adugi damak mahak pu miyamna ngakpiyo haiduna video semaga thadola adubu ai loina kakjarabani maitai ama oina mahak lanchu karimata yawdi hai aduna sengdok pahai si phajaba thabak nate yam ikainingai ni matung amuk hanna tauge khanganu ai puksel pikpa minungsi leitaba nupa ama nate haiba wafam thamlakli marak thatna nungthilgi pauksi gi chifong ama oiriba kangla paudagi lokhat charaga thamjage Kuki NP Manipur gi President gi mathakta case lokhat khre mamang thagi kuntrada cycle da Manipur Police amadi CRPF ki apunba security gi kangbuna popi tharamba mafam da changduna popi pambi sing yanthatna bahona bada athingba pirakpaga loinana security force sing gi gari thugaiba amadi popi yanthatpa changba yaroi haina athingba pirakhiba Kuki NP Manipur gi President CS Ajang Khongsai gi mathakta Manipur lengakna case ama lokhatuna FIR ama register tawkhre Hauzik Kuki NP Manipur ki President oiriba Ajang asi Kuki Jo Council ki convener su oiriba miyoini thaudok thokiba numit aduda lungjang beles ki miyamna security force sing na popi pambi yantatna ba lakpada security ki gari sing thugaiba da natana popi pambi yantatpa yaroi haina akan makhongjang sangsin kibani Kangpokpi Police CRPF amadi District Executive Magistrate yauna Kangpokpi District ki SP ki miyeng makada Sakul Police Station ki manung chana laiba lungjang beles ki Chingi chingsang da tharamba popi pambi sing adu apunba security kangbuna manghanbadi ngamkhi hairi maka satharakpada aroi boina hi yai khomba news sariba page asigi post amani khakla khotcharaga miyamda thamjage National Highway 2 da pochai puduna lakpa gari Imphal da thunglari hairi National Highway 2 da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chahunga taraga nithoi hairiba lambi asida apanba yawduna pusilakre makhatana pochai pusilakpada khudongthiba thoktanabagi damak chingnaningai oiba mafam singda security force na akan besiksin tharang lokhatke Manipur district puna makta pamdaba thodok thok tanabagi damak chinga masung tamda puna checkpoint Samaga mapan hangduna achat awong sing sek tawbagi thabak sathakre haina Manipur Police Control Room na thadorokpa chirolamana khangalakli aroi boina Churasanpur district ki Churasanpur Police Station gi manung chana leiba Matajang Village amadi masige lonaba area da security gi apunba combined team amana thiba humbagi thabak sathabada khulai paiba singa lotchinna thalamba oigini chingnaba maru yawdaba insas magazine ama kapa yariba maru aniga loinana kapthokraba AK bullet ama recover tawba ngamkhre haiba wapam asi thamjaraga ngasigidi matang saida loishinjare